Akashbani Imphal Rk.Gorani na pau pajari ahanbada maruoiba pau sahi khudingi pangthokpagu ngasi malemgi radio numit pangthokli Akashbani Imphal asu numit asi pangthokli Sangsad ke saba animak ahanba tangka ki mifam ngasi loisilagani anisuba tangka ki mifam na mathang thagi mapandigi hauraga April ani fawa chathagani Pradhanmantri Narendra Modi na ngasi New Delhi da Seba Tirtha Building Complex sangaragani amasung Bangladesh ke tarahomdoi suba mikhalda Bangladesh Nationalist Party na sauna mai pakle Sahi khudingi pangthokpagu ngasi malemgi radio numit pangthokli UNESCO on English ni taramathoi gi November 3 da phamkiba 53 suba mifamda February 13 bu malemgi radio numit hana pangthona bwari lawkhibani kumsi sahi hiramna radio and artificial intelligence AI is to a tool not a voice haibasini numit asina lakpada uparashtrapati CP Radhakrishnan na miyam yaifa paujel pirakli maki paujel da hai radio ni miyam I pau khangan bagi mathakta miyam marakta amaga samna hali Pradhanmantri Narendra Modi na radio ni mina lakpada miyam yaifa paujel pireduna hai radio haibasi khungang dagi hauraga nil khonglaba sahar da lerbe miyam da thajaba khonjel ama oiri paujel ama da kendragi information ama broadcasting gi raija mantri Dr. L. Murugan hai misam miyam marakta marikchuma pau phangana bahona bada radio na asoba thodang lawduna lakli lambas da kathoktuna thabak tawriba singna makhata na miyam gidam kathoktuna thabak tawbina basu mahangna appeal tawri Today we are celebrating the Radio Day. The radio played an important role from the freedom movement and radio contributes to the news industry and information taking to the common citizen. The radio is giving priority to the people's life and also the people's choice. Early the traditional media, the radio, still the radio has a charismatic and also this radio plays a crucial role in for the citizens, whether it is in sports, whether it is in cultural, whether it is in entertainment, whether it is in tradition. So Akashbani Imphal da su malemgi radio nimi thorom pangthokli Bharat Pumbagi radio station pumnamaki oine video conference ki kothang da thorom pangthoktona khanene na bami pham pangthokli Akashbani Imphal ki oina direct engineering nongmai them nanda kumar yaun official sing saruk yari Manipur da su radio asi nomagi marui be hengalakli radio na manung hunjin ba amadi arapa bafam singda I pau haksel bigan nga mai leina bawa fam sana khona ba amadi iseng nongmai yauna tongan ba thorom sing sanduktuna miyamna tahanduna marik sumna hiram sing aski matangna khangbangam halle radio asi miyamna khwaidi rana sina ba yaba medium amani malemgi radio numina lakpada nungwai ba phongdokladuna miyoi amana asumna hai ana laying lamda lamdam tamna leirba singda pukningi wafam kaya phongdo handana kana na thorom hapiriba lai laisu tamliba satra singi dangtu su kana raba thorom kaya hapiba pigliba angang singi thorom kaya hapidana sinbiriba aduga laibaki oiba matam gi oiba aruba musung araiba laibaki oiba makhal mathel kaya gi pau pibiriba ayuki madi numidangi Tari makhai pau ngai jeriba alman singi mafam dadi tari makhai pau na amrita orega numit adu potha jeriba su ma thorom mayam sing sibu pobiriba koi radio gi thorom sing ase matam punamakta makhal makha kaya ahen bakana ba thorom sing hapsin bidana amuka hena pak sauna sandok pin shorgi mafamda masigi kudong saba pin view aiduna radio tajariba mo oina aidi nijari bani Sangsad ke saba animak ahanba tangka ki mifam ngasi loiselagani budget mifam asi tangka ani thona khaidoktona mamang thagi kuni pandegi ahanba tangka ki mifam Rashtrapati Draupadi Murmu gi basang loinen hogdokhibani ani suba tangka gi budget mifam mathang thagi mapandegi hogani aduga April ani fawa chathagani Amaromda Kendraga Selthum Mantri Nirmala Sitharaman hairi leibak aski selthongi phimam hena phagatna ba amadi inclusive development program gidamak sarkar asina resilient amasung self reliant oiba Bharat ama oinaba kanna honari Rajya Sabha ngarang kendragi budget khanbe ki pakhum pireduna mantri na hai inflation nemthanaba thamduna growth wangana honari National Statistics Office na senba election kunma kuntarukta Bharat ki GDP asi sada 3.3 hengalaba yai hena pari Mantri na hai sai humudra amasung basi mathakta laiba ahal oiba miyoi sing PM Jan Arogya Yojana gi makhada lupa lak manga gi haksel gi khudong chaba phangali mang na hai maru eba polam singda lomba GST hantahale machine ahal or miyoi singda kana ba piragani Srimati Sitharaman hai Bharat ke kaithela haujikte singthani oiba mongda awonba puraktona thabak pangdaba gi sang hanthare
मंत्री हाई ꯏꯪ 2013-14 थबक फंगदबगी चांग चारा 5.3 ओइरंबा अदु 2019-20 चादा 3.2 हंथरे महाकना हाई हौजिमकी ओइन इन्फ्लेशन की खुदोंग थिनिंगाई लेत्री श्री सीतारमण हाई बजेट असना एसएमए ग्रोथ फंड लुपा कोटी 10 हेना हापचिल्ले Discourses Beyond Boundaries हाइबस तनुमिनी चथागदबा अंतर्जातीय मिफम अमा हौजिक धनमंजुरी यूनिवर्सिटी दा पांगथोकली यूनिवर्सिटी असगी डिपार्टमेंट ऑफ इंग्लिश ना IQAC अमसु इंग्लिश लिटरेरी सर्कल की पुनसिनबा थरोमसी यूनिवर्सिटी असगी DM कॉलेज ऑफ आर्ट्स इम्फाल दा पांगथोकली थरोमदुदा धनमंजुरी यूनिवर्सिटी की वाइस चांसलर प्रोफेसर वहेंगबम चानबाबू सिंह सरुयारी Manipuri University da hana scholarship ngasi nutil pung hum de yanthok lagani toromasi University asigi Manipur Institute of Management Studies MIMS ki conference hall da pangthokani aikhoi gi laibak aikhoi na semjagani ireba kidam aikhoi kaidoba tai ST na amatta ngairaba tungi lambi ni haibesda World Midday Council na sindona Thobal jila salungpam da ngasi nutil mifam ama pangthokani Manipur International Youth Center MIYC लिंखत की भी कुंट्रा सुबह कुमोन थरोंगमई लेनेना Human Rights Issues and Challenges in Manipur हाइबसिदा अखनबा लेक्चर अमसुंग खनेनेना बगी थरोम अमंग असि नुटिल इम्फाल की मणिपुर प्रेस क्लब ता पांगथोकनी Manipur State Kala Academy Imphal na sindona tara suba Festival of Literature Assam khojaida numini chubna pangthokadori Festival asi Rabindranath Tagore University Hojai Assam ki Vice Chancellor Professor Manbendra Dutt Chaudhuri na hogdokani Festival manungda saireng sedinaba wari macha pathokpa hokibesa hi kunna sida Assam Manipuri Literature Haibesta Symposium pangthokpa yang hojai da hijam angal sing Memorial Lecture so pangthokani tabiri pa pawasi Akas Bani Imphal dagini प्रधानमंत्री नरेंद्र मोदी नंगसी न्यू दिल्ली दा सेवा तीर्थ बिल्डिंग्स कॉम्प्लेक्स संगारगनी श्री मोदी नंगसी नुथिलपुंग अमा मखाइदा सेवा तीर्थ अमसुंग कर्तव्य भवन 1 अमसुंग 2 संगागनी मधुगी तुंगदा नुमिदावन पुंग तरुक्ता सेवा तीर्थ दा पांथोक मियांग मीटिंग अमदा वांगांगनी प्रधानमंत्री ऑफिस सेवा तीर्थ संगाबासिना लेबाग असिगे वाइल थौदागी पुवारी दा अनोबा पंदुप अमा हांगदोकलगनी प्रधानमंत्री नरेंद्र मोदी ना मतंग सुनरबा बिल्डिंग अमा सादुना लेंगाक शासन तौबा अमसुंग मियाम गे हेन अफबा मरि थमनबगी मंगजरकपा मंगलान अदु मंगफाउनरगनी Reserve Bank of India RBI na Kisan Credit Card Scheme ginawna semdokloba chana kanglon phongle chana kanglon asigi matung ina farm loan loba matamda leibak leihau changing tauba nungju nungsa hana khangdokpa amasung organic certification jahonnaba hairi Anoba draft asina lawu singi lamda lupa lak ani fawa loan loriba miwe singdagi tangai fadaba margin money natraga security money kokpi gani Bangladesh ke taraham desuba mikhalda Bangladesh Nationalist Party BNP na sauna mai pakle ngasi ayupung ahum makai phawda dolasna kendra samaga humudra da mangjil thana chatli sahi kun hena sakti pairudrba matung BNP na saruk ahum thokpagi ani phangkiba simyang apambani haina BNP losing basingna phongdokli Mikhal asida Jamaat Islami amasung masiga chungsinaba dol singna sit humfu aduga National Citizens Party na kendra tarukta mai pakle Akasbani Paumina Hai Kendra Sani Mepudrama Pandangan Bothada Nakibani Bothada Bisanga Nutil Powder Sara Niputre Dasmi Mapanama Oiki Bothada Adu Punna Yangbada Santi Oiki Maragasta BNP and Mikala Sauna Mai Palapaga Mari Lenana Mai Papagi Reli Sapigim Huta Laibak Sinba Tumuda Lai Kurumbinaba Izabagaloinana Miamna Yariba Makai Botka Big Harauba Pongdo Pitanaba Apil Tauki Mari Suba Sita Mohini State Women's Polo Club Lak Librin Thokapan Nimitik Imphal Mapal Khangembam da Hauragani Manipur Horse Riding and Polo Association da affiliate Tauraba Polo Club Singna office asida Thaski Tara Manga Phawgi Manungda entry form pikhalakpa yagani hairi Hauzik Aroibada Maroiba Pau Amuk Hana Sahi Khudingi Pangthokpa Gungasi Malimga Radio Nimit Pangthokli Akasbani Imphal Sunimit Asi Pangthokli Sangsad ge Saba Animak Ahanba Tangkaki Mipam Ngasi Loisilagani Anisuba tangka ki mifam na mathang thagi mapandegi hauraga April ani phawa chathagani Pradhanmantri Narendra Modi ngasi New Delhi da Seba Tirtha Building Complex sangaragani amasung Bangladesh ke tarhamdoi suba mikhal da Bangladesh Nationalist Party BNP na sauna mai pakle pauloi jare